ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯋꯥꯔꯤꯁꯦ ꯅꯪꯁꯨ ꯇꯥꯔꯝꯃꯅꯤꯗ꯫ ꯁꯦ ꯊꯧꯔꯛꯑꯣ, ꯁꯥꯏꯀꯜꯁꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ꯫ ꯅꯌꯥꯝꯕꯁꯨ ꯆꯠꯅꯤꯡꯗ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯗꯤꯅꯦꯁꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯅ ꯃꯥꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯏꯕꯗ ꯇꯝꯃꯝꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯁꯤꯜꯂꯛꯑꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯇꯥꯊꯣꯏꯕ, ꯁꯤꯗꯒꯤꯗꯤ ꯅꯅꯥꯎꯁꯨ ꯈꯣꯡꯅ ꯇꯞꯅ ꯆꯠꯈ꯭ꯔꯒꯦ, ꯌꯨꯝꯁꯨ ꯌꯧꯗꯣꯔꯦ꯫ ꯉꯁꯤ ꯇꯥꯊꯣꯏꯕ ꯊꯦꯡꯅꯗꯨꯅ ꯅꯅꯥꯎꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯦ꯫ ꯇꯥꯊꯣꯏꯕ, ꯅꯪꯁꯨ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯗꯤꯅꯦꯁ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯌꯧꯁꯤꯜꯂꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯤꯅꯦꯁꯀꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥꯗ ꯍꯧꯕ ꯎꯖꯥꯎ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯦꯛꯊꯔꯛꯇꯨꯅ ꯗꯤꯅꯦꯁꯄꯨ ꯅꯟꯗꯨꯅ ꯗꯤꯅꯦꯁ ꯃꯐꯝꯗꯨꯗ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯑꯗꯨ ꯁꯨꯔꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯇꯥꯔꯝꯈꯤ꯫ ꯕꯨꯊꯣꯏꯗꯤ ꯗꯤꯅꯦꯁ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯈꯤ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯂꯥ? ꯑꯩꯕꯨ ꯃꯁꯤꯒꯤ ꯋꯥꯁꯦ ꯀꯅꯥꯗ ꯇꯝꯅꯤ, ꯀꯅꯥꯒ ꯇꯥꯟꯅꯅꯤ? ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ꯫ ꯗꯤꯅꯦꯁ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯁꯨ ꯇꯥꯔꯝꯈꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯈꯟꯈꯤ, ꯍꯟꯗꯛ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯁꯨ ꯏꯆꯝ ꯆꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯏꯕ ꯑꯣꯖꯥ ꯍꯤꯔꯥꯃꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯈꯨꯜ ꯑꯁꯤ ꯑꯆꯧꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕ ꯑꯇꯣꯞꯄ ꯃꯥꯏꯕ ꯈꯔꯒ ꯊꯥꯗꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯈꯤ꯫ ꯊꯥꯗꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯌꯨꯝꯗ ꯂꯩꯔꯝꯈꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯈꯣꯏ ꯄꯥꯕꯅ ꯃꯇꯝ ꯑꯃꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ, ꯂꯥꯏꯔꯤꯛꯅꯆꯤꯡꯕ ꯀꯌꯥꯗꯣ ꯑꯩꯈꯣꯏ ꯂꯧꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯍꯤꯔꯥꯃꯤꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯇꯥꯔꯦ꯫ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯔꯨ ꯑꯔꯨꯕ ꯃꯥꯡꯍꯩꯗ꯭ꯔꯕ ꯄꯣꯠꯁꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯌꯥꯎꯏ꯫ ꯏꯕꯦꯝꯃ, ꯅꯍꯥꯛ ꯃꯗꯨ ꯀꯗꯥꯏꯗ ꯅꯈꯣꯏ ꯄꯥꯕꯅ ꯊꯅꯝꯃꯤ ꯈꯪꯕ꯭ꯔꯥ? ꯈꯪꯂꯗꯤ ꯅꯪ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯎ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯣꯖꯥ ꯃꯥꯏꯕ, ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯨꯗꯒꯤ ꯄꯥꯕꯒ ꯁꯥꯒꯣꯟꯅꯅ ꯂꯩꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯣꯏꯕꯅ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯊꯥꯗꯣꯏꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯏꯕ ꯑꯇꯩꯁꯤꯡꯗꯨꯒ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯈꯤ, ꯐꯔꯦ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯁꯤ꯫ ꯏꯕꯦꯝꯃ, ꯂꯩꯍꯧꯔꯣꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯇꯩꯁꯤꯡꯗꯨꯒ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯒ ꯊꯣꯔꯛꯈꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯃꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯀꯌꯥ ꯊꯥꯖꯐꯥꯠꯇꯦ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯝ ꯑꯃ ꯐꯪꯏ꯫ ꯑꯗꯨꯒ ꯑꯣꯖꯥ ꯍꯤꯔꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯍꯦꯛ ꯑꯍꯥꯟꯕ ꯎꯕꯗ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯑꯃꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯁꯥꯗꯣꯡꯃꯤꯟꯅꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯔꯥꯏꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯃꯆꯥꯗꯤ ꯃꯥꯟꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯃꯨꯛ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩꯅ ꯆꯤꯡꯅꯔꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯑꯃ ꯑꯣꯏꯗꯣꯔꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕꯁꯤꯡ, ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯜꯁꯤꯒꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯂꯥꯛꯏꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ
ꯃꯩꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯀꯔꯝꯕ ꯊꯋꯥꯏꯅꯣ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯈꯪꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯇꯩꯁꯤꯡꯗꯨꯒ ꯋꯥꯔꯦꯞꯅꯔꯝꯈꯤ꯫ ꯅꯣꯡꯃ ꯁꯨꯔꯖꯀꯤ ꯃꯅꯥꯛꯇ ꯕꯨꯊꯣꯏ ꯂꯥꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯕꯨꯊꯣꯏꯅ ꯁꯨꯔꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯚꯥꯏ ꯁꯨꯔꯖ, ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯥꯝꯅ ꯀꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯊꯋꯥꯏ ꯑꯃꯅ ꯑꯩꯕꯨ ꯑꯗꯨꯝ ꯀꯧꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯚꯥꯏ ꯁꯨꯔꯖ, ꯍꯟꯗꯛ ꯃꯔꯨꯞ ꯗꯤꯅꯦꯁꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ, ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯕ ꯍꯜꯂꯛꯄꯗ ꯀꯩꯅꯣ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯕꯗꯣ, ꯚꯥꯏ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯈꯤ꯫ ꯁꯨꯔꯖꯅ ꯑꯃꯨꯛ, ꯕꯨꯊꯣꯏ, ꯚꯥꯏ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯜꯂ ꯃꯥꯜꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯔꯨꯞ ꯗꯤꯅꯦꯁ ꯂꯩꯈꯤꯗ꯭ꯔꯤꯕꯗꯨꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯔꯝꯃꯣꯏꯗ꯫ ꯅꯪ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯖꯜꯂꯦ ꯈꯪꯉꯤ, ꯋꯥꯈꯜꯗꯣ ꯐ꯭ꯔꯤ ꯈꯔ ꯑꯣꯏꯊꯣꯛꯑꯣ ꯚꯥꯏ ꯍꯥꯏꯔꯝꯈꯤ꯫ ꯕꯨꯊꯣꯏꯅ ꯑꯃꯨꯛ, ꯚꯥꯏ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯤꯕ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒ ꯈꯪꯅꯕꯤ ꯊꯥꯗꯣꯏꯗꯨꯅꯤ꯫ ꯊꯥꯗꯣꯏꯒꯤ ꯁꯛꯐꯝ ꯂꯧꯗꯨꯅ ꯑꯀꯤꯕ ꯃꯇꯧꯗ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯈꯤ꯫ ꯁꯨꯔꯖꯅ ꯑꯃꯨꯛ, ꯕꯨꯊꯣꯏ, ꯚꯥꯏ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅ ꯊꯥꯗꯣꯏꯗꯣ ꯑꯩ ꯅꯪꯒ ꯅꯣꯡꯃ ꯎꯅꯍꯜꯂꯒꯦ, ꯑꯗꯨꯒ ꯅꯣꯏꯅ ꯃꯃꯥꯡꯗꯁꯨ ꯊꯥꯗꯣꯏ ꯊꯦꯡꯅꯩ ꯈꯣꯠꯅꯩ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯃꯁꯥꯗ ꯍꯪꯉꯣ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯨꯊꯣꯏꯗꯣ ꯁꯨꯔꯖꯇ, ꯚꯥꯏ ꯑꯩ ꯆꯠꯂꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯀꯤꯊꯛ ꯀꯤꯔꯨꯝꯒꯨꯝ ꯇꯧꯗꯨꯅ ꯁꯨꯛꯊꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯨꯔꯖ ꯊꯥꯗꯣꯏꯒ ꯎꯅꯔꯝꯈꯤ꯫ ꯁꯨꯔꯖꯅ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯊꯥꯗꯣꯏ, ꯑꯩꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯗꯤꯅꯦꯁꯇꯣ ꯂꯩꯈꯤꯗ꯭ꯔꯦ, ꯅꯪ ꯄꯥꯎ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯍꯪꯉꯝꯈꯤ꯫ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯝꯈꯤ, ꯑꯩ ꯇꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯖꯇꯣ ꯈꯣꯟ ꯀꯜꯂꯞ ꯇꯧꯗꯨꯅ ꯊꯥꯗꯣꯏꯗ, ꯀꯩꯅꯣ ꯊꯥꯗꯣꯏ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯝꯈꯤ꯫ ꯊꯥꯗꯣꯏ ꯁꯨꯔꯖꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯀꯌꯥ ꯇꯥꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯑꯗꯨ ꯆꯤꯛꯇꯨꯅ ꯃꯃꯤꯠꯇꯨ ꯀꯨꯌꯦꯡ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯖꯅ, ꯊꯥꯗꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯈꯤ꯫ ꯊꯥꯗꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯃꯝꯈꯤꯗꯦ, ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯝꯅ ꯃꯕꯥꯅꯤ ꯎꯅꯔꯤꯉꯩꯗ ꯑꯉꯥꯎꯕꯤꯒꯤ ꯃꯑꯣꯡ ꯇꯧꯕ ꯅꯨꯄꯤ ꯑꯃꯈꯛ ꯃꯐꯝꯗꯨꯗ ꯂꯥꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯍꯦ ꯅꯨꯄꯥ, ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯦ, ꯌꯦꯡꯉꯨ ꯇꯨ, ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯁꯤ ꯅꯪꯁꯤ ꯎꯖꯔꯝꯃꯣꯏꯅꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯖꯇꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯉꯝꯈꯤꯗꯦ꯫ ꯊꯥꯗꯣꯏꯕꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒ ꯁꯨꯔꯖ ꯊꯔꯤꯛꯊꯥꯒꯤ ꯃꯌꯨꯝꯗ ꯊꯔꯤꯛꯊꯥꯕꯨ ꯎꯅꯕ ꯂꯥꯛꯑꯝꯈꯤ꯫ ꯁꯨꯔꯖꯅ ꯊꯔꯤꯛꯊꯥꯗ ꯑꯁꯨꯝꯅ ꯍꯪꯉꯝꯈꯤ, ꯊꯔꯤꯛꯊꯥ, ꯊꯥꯗꯣꯏꯁꯤ ꯃꯥ ꯍꯟꯗꯛ ꯃꯔꯛ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯦ, ꯅꯪꯗꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯅꯤ, ꯅꯪꯗꯤ ꯈꯪꯉꯝꯒꯅꯤ, ꯃꯥꯁꯤ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯈꯤ꯫ ꯊꯔꯤꯛꯊꯥꯅ ꯑꯃꯨꯛ, ꯗꯥ ꯁꯨꯔꯖ, ꯑꯩꯁꯨ ꯃꯥꯒ ꯍꯟꯗꯛꯁꯦ ꯀꯌꯥ ꯄꯨꯟꯗ꯭ꯔꯦ꯫ ꯑꯩ ꯈꯪꯉꯤ ꯗꯥ ꯁꯨꯔꯖ, ꯊꯥꯗꯣꯏꯁꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ, ꯃꯆꯤꯟꯗꯁꯨ ꯆꯨꯔꯣꯟ ꯐꯥꯔꯣꯟ ꯄꯨꯡꯂꯣꯟꯗ ꯂꯣꯜꯂꯤ꯫ ꯅꯣꯡꯃꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯠꯇꯅ ꯆꯤꯔꯣꯟ ꯇꯧꯏ ꯍꯥꯏꯅ꯫ ꯈꯪꯗ꯭ꯔꯦ ꯃꯥꯁꯦ ꯃꯁꯥꯗ ꯂꯥꯏꯒꯨꯝꯕꯒ ꯇꯣꯡꯉꯕꯖꯥꯠꯔ, ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯍꯟꯅꯤꯡꯉꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯖꯅ ꯑꯃꯨꯛ, ꯈꯪꯗ꯭ꯔꯦ ꯊꯔꯤꯛꯊꯥ, ꯊꯥꯗꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯇꯧꯁꯤ ꯑꯩꯁꯨ ꯃꯥꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯖ ꯊꯔꯤꯛꯊꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯊꯔꯤꯛꯊꯥꯁꯨ ꯁꯨꯔꯖꯄꯨ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯔꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏꯒ ꯃꯥꯒ ꯎꯅꯔꯤꯉꯩꯗ ꯑꯉꯥꯎꯕꯤ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯕꯗꯨ ꯑꯃꯨꯛ ꯊꯔꯤꯛꯊꯥꯒꯤ ꯌꯨꯝ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯥꯏꯋꯥꯏꯗ ꯑꯃꯨꯛ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯖꯅ ꯊꯔꯤꯛꯊꯥꯗ, ꯊꯔꯤꯛꯊꯥ, ꯑꯥꯗ ꯑꯉꯥꯎꯕꯤꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯁꯦ ꯅꯣꯏ ꯑꯁꯥꯏꯗꯒꯤꯔ ꯍꯪꯉꯝꯈꯤ꯫ ꯊꯔꯤꯛꯊꯥꯅ ꯑꯃꯨꯛ,
ꯃꯥꯅꯤ ꯗꯥꯁꯨꯔꯠ, ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯈꯔ ꯌꯥꯎꯕꯅꯤ. ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯕꯒꯨꯝꯕꯅꯤ. ꯗꯥꯁꯨꯔꯁ, ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯁꯤꯕꯨ ꯍꯥꯏꯔꯝꯈꯤ. ꯁꯨꯔꯁꯅ ꯑꯃꯨꯛ, ꯈꯪꯅꯗꯦꯗ. ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯕꯗꯨꯗ ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯁꯨꯝ ꯍꯪꯕꯅꯤ. ꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯁ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ. ꯑꯗꯨꯒ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯝꯈꯤ. ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯊꯥꯗꯣꯏ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯊꯥꯗꯣꯏ ꯑꯣꯏꯕꯖꯥꯔꯥ? ꯑꯗꯨꯒ ꯈꯨꯜꯁꯤꯗ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯕꯁꯤ ꯊꯥꯗꯣꯏꯒ ꯃꯔꯤ ꯂꯩꯅꯕꯖꯥꯔꯥ? ꯑꯩꯒꯤ ꯃꯔꯨꯞ ꯕꯨꯊꯣꯏꯅꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ. ꯑꯩ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗꯦ. ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ. ꯑꯁꯨꯝꯅ ꯁꯨꯔꯁꯅ ꯈꯜꯂꯝꯈꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯈꯨꯜꯁꯤꯒꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯈꯤ. ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ. ꯉꯁꯤꯗꯤ ꯈꯨꯜ ꯑꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈꯨꯟꯖꯤꯜꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯣꯔꯤ. ꯃꯁꯤꯗ ꯈꯨꯜꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯌꯥꯗꯦ. ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯏꯕ ꯈꯔ ꯑꯃꯒ ꯄꯥꯡꯊꯣꯛꯑꯝꯈꯤ. ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯥꯏꯕꯁꯤꯡ ꯑꯗꯨ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯝꯈꯤ. ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯧꯒꯠꯂꯤꯕ ꯃꯩ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯑꯃꯅ ꯍꯨꯝꯗꯣꯛꯇꯨꯅ ꯃꯨꯠꯍꯟꯈꯤ. ꯑꯗꯨꯕꯨ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯍꯧꯒꯠꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯃꯨꯠꯂꯝꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨ ꯈꯪꯉꯝꯈꯤ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕ. ꯅꯨꯡꯁꯤꯠꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯨꯛꯁꯤꯠꯇ ꯁꯤꯠꯂꯝꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ. ꯍꯦ ꯊꯋꯥꯏ, ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯦ. ꯅꯍꯥꯛꯀꯤ ꯅꯁꯛ ꯅꯃꯤꯡ ꯇꯥꯛꯎ. ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ? ꯅꯍꯥꯛꯀꯤ ꯅꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕꯁꯤ ꯆꯥꯗꯨꯅ ꯅꯪꯅ ꯍꯧꯔꯛꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ. ꯈꯨꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯣꯛꯂꯣ ꯍꯥꯏꯔꯝꯈꯤ. ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨ ꯃꯥꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯥꯏꯕ ꯑꯗꯨ ꯃꯈꯣꯡ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯗꯅ ꯃꯁꯥ ꯑꯗꯨ ꯄꯦꯗ꯭ꯔꯛ ꯄꯦꯗ꯭ꯔꯛ ꯂꯩꯊꯦꯛꯇꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯌꯦꯡꯍꯩꯗ꯭ꯔꯕ ꯑꯀꯤꯕ ꯁꯛꯐꯝ ꯃꯇꯧ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ. ꯍꯦ ꯃꯤꯑꯣꯏꯕ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯤꯟꯖꯥꯛ ꯍꯨꯟꯕ ꯅꯠꯇꯦꯛꯂꯥ? ꯌꯦꯡꯉꯨ ꯇꯥꯖꯧ, ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ. ꯑꯩꯍꯥꯛ ꯆꯍꯤ ꯆꯥꯝꯃꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯊꯋꯥꯏ ꯑꯃꯈꯛꯅꯤ. ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯈꯤ. ꯑꯩꯍꯥꯛ ꯊꯤꯖꯟ ꯈꯣꯝꯖꯟꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯌꯨꯝ ꯈꯪꯗꯕ ꯑꯃꯅ ꯅꯥꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯑꯩꯍꯥꯛꯅ ꯃꯇꯝꯗꯨꯒꯤ ꯏꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕꯤ ꯃꯃꯣꯝꯂꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯈꯤ. ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯝꯈꯤꯗꯦ. ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯏꯅꯤꯡꯊꯧꯅ ꯈꯪꯂꯝꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯑꯩꯕꯨ ꯐꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯂꯥꯎꯊꯣꯛꯂꯝꯈꯤ. ꯑꯁꯨꯝꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗꯨꯕꯨ ꯌꯦꯡꯊꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯩꯅ ꯆꯪꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯤꯒꯤ ꯊꯋꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯑꯩꯅ ꯂꯧꯔꯝꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯏꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯤꯗꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕ ꯄꯥꯝꯕꯩ ꯅꯤꯔꯝꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯏꯅꯤꯡꯊꯧꯗ ꯆꯦꯅꯥ ꯄꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯏꯗꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯔꯝꯈꯤ. ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯒꯤ ꯁꯛꯐꯝ ꯂꯧꯍꯟꯗꯨꯅ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯅꯨꯡꯗ ꯑꯩꯕꯨ ꯐꯥꯗꯨꯅ ꯊꯝꯈꯤ. ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯔꯨꯕ ꯂꯣꯛꯀꯤ ꯏꯆꯦꯜ ꯑꯃꯗ ꯍꯨꯟꯊꯔꯝꯈꯤ. ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯑꯕ
ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯁꯤ ꯅꯧꯍꯧꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯦ꯫